ngasi date 10 gi EOD chart adu kamaina toge haibadu yenglasi. Ngarang date 9 da thagatkiba video da market sina musigi lairiba range si range sigi makhada kaigumba market sina kungi taragadi seller gi pressure ka sankani aduna sigi area sida 38950 je support launabagi chances amalai ai kiba dumaina ngasi date 10 gi market na open tauraba matung first 5 minute ki candle adu achoba big red candle ama oire aduga kadai da support laukre haiba matamda ai khoina yamna thuna fast oina market je 38878 swai support lauraga market asi range amagi manungda lairaga ngasi date 10 gi market asi sumain tawdan loisanga ngasi gi EOD chart asida support anika khoina uba phangle sida support ama laire amana sigi jaga je support ama laire support ani uba phange ko khoina phangiba support ani yengseba sida amaga aduga support amana sida amaga hairiba sida na laire sida first support oirame aduga sida second support asi kayam strong oge haiba matamda kamaina khangani haiba matamda khoina candle singje sida amurk thengore sida ju candle amurk thenge amuk kagre sida ju amuk thengame amuk kagre adagi sida ju amuk thengame amuk kagre candle hanjanjana touch toriba jaga je sije kaidoge haiba matamda si support yamna lingba jaga ne aduga mathakta amutang 39200 mapa yaupo matamda market se amuka halai ko aduna hai ngasi loisingiba market se 39023 da loigre aduga 39200 ta market se halakiba sigi jaga je hayengi date 11 da orakadaba market ki condition da yamna important oiba jaga oidon hayeng swai da hangaba hang taragadi sigi 39200 ki area se masi land ribauta akhina buy gi area thiba yaroidore aduga makharom dana hoji kaidoke haiba matamda sida support strong support ama lairime 38968 ki jaga je strong support ama lairibinina sije kaithadriba makai akoina seller je pakna di changa kiroi kaigumba seller changa pho taragadu 38968 thugaina honarakani amadi 38860 ki area je ani je thugaina honarakani ani je thugaira matungda hayeng seller na changa pho tardi market je kaidawgani hamatamda makhada sum samain toroga market je samain toromaga kungi basu yabagi chance le adubu hayeng orakadaba price action do adugi matuina market si swai gi jaga ji da palla ka gedra or kaiguma sidagi ka gita de market se muk khadi lakani ko matakta lakanda hoji kada area bu laibe hamilton 39500 che swai da pal ba yabagi chance su lai adu yengse hayeng 39200 chigi matakta 5 minute natraga 15 minute ki candle no positive candle amagi response piraba adu market se matakta 39400 tena 500 buki area se sibokti market si yongna honarak pi yai hayeng market to igedaba yaba probability di akoina thiba laigani adubu market ta hayeng oigedaba prediction di akoina tawbadi sungam ngamoi price action gi matengna probability kari oibe yage haibadudi yengba yagani khangdopa ngamgani aduga akoina market se samaina oirakani haibagi exact prediction di kanana su piba ngamra aduna price action asi kari orapage kamain toke karamba mona kendana lai karamba jaga dana support oibi yai karamba jaga dana hayeng price adu panbe yai haibje sidi akoina probability adu thidokpa yagani ngasi gidi video asi matang aswai da loisale